Matamgi Manipuri Wari ki YouTube channel asubu tabiriba khwai pumnamaku taramna ucheri. Ngasi amuk taminarasi Leishabi Laba kunsuba tangka. Rakeshna amuk, oh, I am 99.9 sure I don't like her, but it's 0.1% that keeps me going. Haiduro. Pamdraga kadabagi pau phonarino. Friend ni aduni adani haramlaga aroibida flat kamu tawlerangani. Samprasna amuk, yare he marai tu yare sakluruslo ai imungdo amuk changukige. Yare bungo lale mathanta leikibani. Kari oktaba amuk tawruga haino imungdo amuk changlaga. Pel he aidi phangdabagi yamna cha amale. Pritam noi shaido mamanabiga leedi horen puro tholo ona phone ba tawko. Rakeshna amuk, yek padalaibi mamai panbidi puthorokona hayo. Kok yamna thada dauba masak nap lawa puthoro hayo. Pritamna amuk, ama phangadi yare khandene chilago ju thiriye. Thida yari bro live ki ahan bani kaino. Langlen kitchen degi thoglai samprasta onsillaga. Halakpa kyam kuirage ju sembiro ora. Yare tha aroge Pritamgi mamana bamta unarokige. Hoi, horen halakpada salak semnaba thabi khitaga kamen sima khitaga yobiro. Hoi hoi. Chatlukige fajana leramuko. Rakeshna amuk, somagi inakte lairingegi dialogue to engonda pankreda. Cha idako. Nakanda lairibasingse kanamga mata namukta bajalo. So kana chak pusibo. Ahumdu thadoi hoirom da laami. Pritam mobile lauthoaga thadoi da call tawi. Thadoina. Hello. Pritamna. Hello. Noi gise kai lekai no. Kaidorage. Yumda leibro. Ai noi da laini. Yam thajadiye. Yawra aga thajaro. Kai lekai habana noi giduba. Singtham lekai habani. Nang lusilaga tholo ko. Ai ngaramage. Hoi. Thadoi phone do thamlaba matungda mayamna haraurami. Makhuragi macha nupi maga longa oiba lena bu horami. Pritam hoi yoropaga moi ani su thokla ami. Lainana Pritam hoi ubaga. Wow, che moi party sidi masak loina naiye. Yam phajaye. Masak se loina napi he. Napani. Natai oidoini. Tu adagi sky blue color gi spec hapase phajadro. Ani do nokminai. Pritam hoi changsilai. Pritamna anakpa fast food amada kaino macharuse. Kawine. Moi anise aigi imanabane. Mana Sampras, mana Rakesh. Rakeshna amuk. Sampras kidi lairabane. Ai budi sit hangi. Pritam mamit phaine Rakesh ta yengi. Rakesh usinade. Magi mataududa laina noi. Lainana lona Rakesh ta yengi. Rakesh u yengi. Samprasna amuk. Swai sidi situation amani ko. Prapap chatlase fast food amada. Somdana guna langlenda call tawra ami. Guna. Hello. Langlena amuk. Gu. Kedorige. Langlen. Ay yumda tholae. Ado nangi WhatsApp DP do yamna fajaye. Nang sam sangbodo yamna pakjay. Nahan khaidi kaigino photo no ba thagalaktride. Ay sum hainadaba. Adom ta thengna sidana ay yumda thola abanina. Karam kanda yawraino. Suti kyam koina phange. Ngarang yorokpane 15 days phange. Ado kaidoramino. Sak thonglambane lore hojipudi mayam lakpa ngairiye. Yam ngalida. Ngalle. Rakesoi lakpa adugi chak cha se na ngalline. O nang Samprasoi de leibado. Wa makha taba ngamlamde. Langlen gu na haningi do kaino khangi. Gu ai sida yam nungaina leiye. Mona yam luna tawe. Yumga sidaga khenaba amata leite. Moi laramdrabadi ai ngasi noi ga wari saba phanglise phangamdaba suya. Hoi yam phaye. Ado nang matam amata di hairo amukta unase. Hoi yayi unase. Kuire udabasu. Nangsu nasayam na phagatba male nahan WhatsApp ta status thamambado. Uiye. Aigi status ka yengambro haisa.
Message tharasu halakte online su kya leite aduna ai su dum thagalamnaga kana kana yengi yengdega amta yengamdre as yengamadi ikaihe ikairunu fajaye ado ai thamlage mi chak cha doinina thabak khara su loisalugeba nangsu journey halakpagi waramlani fajana potharo gu wari kuina saninglabasu upai leite adum thamme Pritam Sampras Rakeshu halai Rakeshna Lainagi number do loro ko thadoirege Pritam na amuk as ngang he hairang e yurang kinomta Sampras na amuk ho chak chak khise chak hana chak khise adu wari tok sikona nang ni nang nupi du number do tapna dum lowo kari no ne yare da nang gidi lawninga letrabani na ko yam henjelako no ngonda ko amakhak tangna phangjabani thamoi thamoi su tara phaunare miyeng du yadeba Pritamna amu hoiba nang khadang sidiba lawgi nang ni kedorage tapna dum silakke ina khunbina amu noila abro lao lao chak charsi noine khara thong thak tawgodra haiga noide amata he halakte injang se noi pabungna thonggodabusu office gi che chang sugodaba lei haidana langlena loine thonge mathanta waramlani Rakeshna amu mama langlenge mukho chaning leirine adugine khoi thaba ama chatta yadadana chatluba khange adudi konse noi ahumna pulap phengba tabani ne ko dasani he langlen su atai su loine noi makhoi mayam du punna sak chaminarami kuberna injang sidi fazana hawre di sa nakoi gi khangde Pritamna amuk yam hawe pabu langle nang di hinjang thongbagadi mai tare he Samprasa amuk natai bani dana khanghaudana haidokhi Kuber ina kunbi langlen chap manana yengi Samprasna ikaiduna chahapake Rakeshna amuk chopa kaise kashu leite Pritamna tapna yare nangsu asumna matamna asum haukibana yausang loiki Rakesh lainaga fazana khangnaduna engineer tamba loibaga luhongba haina yanare Pritam su thadoine mabu yamna nusijaba khanjabaduda inthokpa ngamlamde magi apamba pandam su thadoine khangna pukning thogotpaga loinena magi mateng panglamni Langlen MU gi ignodo oina master tongna UPSC gi preparation ning thina tawi Kuber Sampras imung pulap changlaga yamna kana hona birami Kuiduna exam appear toba maktada labak faduna prelims mains mathang mai palakhi Pausi kana matada tamthoamde imung manung natana phajana mai pak chu phauba kanamtagi mafamda haidok loi haina su leple Langlen magi manglandu mangphawna gadore khanbada haifam khangana haraurami asumna interview khaktamak ngairami mayam imungda punna cha thaklaga wari khanari Kuberna Bema kamaina tawsige interview gi si senior khara tana bana phadabo mali nangna kari khalliba Pabu adum yagadra di khalle ado limited time orapanina hoi kitang tana bana di phadabo mali Ina kunbina amuk mi demands exam mai pakladi IS orani haidana wa langni asukwana hotnaraga interview de lehoradi yam nungairaroi aduna Delhi dara kharangana chatlaga kai keno khara tanabana phani Samprasna amuk adudi pabu kamaina tawsige Kaimta warunuda aina thokpo phana basini pabung lerisidi pabung mi khita unarukhige noi inthijana leramu Horen ay halaga akupu wado fazana amuk khanarasiko Kuber chatkibaga ina khunbina Nungaire isana mai paglakpase masi amuk nungaiba ani sudi mingondaga aidi noina noknakhiba isa se IS oidore kaina koilawga lawningban adubu interview si matang chapchana mai pakli khanglagane lawge tawbani kalak mangda lena boina chawna luhongdoini Isana mai paglakpa numittuda ne imana thabalga chongdorise aina ne koi lawga lawdoriba hojikti ne chinyaga se krak chiksalaga khanglibani Langlen ina khunbida munna yenglaga mapi ira chelai Mama
ꯑꯩꯅ ꯉꯁꯤ ꯑꯩꯒꯤ ꯄꯥꯟꯗꯝ ꯃꯥꯏ ꯄꯥꯛꯄ ꯐꯪꯒꯗꯧꯔꯤꯕꯁꯦ ꯃꯃꯥ ꯍꯣꯏꯒꯤ ꯂꯃꯟꯅꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯉꯁꯤꯗꯤ ꯃꯃꯥ ꯍꯣꯏ ꯊꯦꯡꯅꯔꯦ꯫ ꯃꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯂꯃꯟꯁꯦ ꯑꯩꯅ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯃꯄꯤ ꯏꯔꯥꯒ ꯆꯦꯜꯂꯗꯅ ꯍꯧꯅꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯂꯃꯟꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ꯫ इसु नुपी अमगा इसु नुपा अमगा इमाना नंगोंदगी लमन ओइना नीगदौरिबनी। संप्रासना अमु आस अखोय मागे कारण सिदीबा हाय कारण नते नता तो खंगी नंगना हराउरिदो आस अखोय मासिदी असेंग असेंग मंगालता nganगक पसिदाबा असि हायरगा ममाइदु नोंथरगा लै। इना खुनबिना अमु हौदोंग लंबोइबा ngari saramdai mali नंगी एक्टिंग दो लांगलेन सु इकाइदना ममा आई चालो लुखिगे हाय नंग अमसु इकाइरब्रा नखुता चा पाइरगा थक्लिदुबो चा अमुक लोलुके हाइरिसना करिनो मी याररो पुलिस ऑफिसर अचौबा अमा ओइगदौरिबा नंगना अदुगी फिबमदा लैरदि हुरानबा दाकु मयामदो कमाइना फानी। इकाइबदो खरा खरा थादोओ माइदा सहुन तोपसु खरा तंबा ताइने। मतम खरगी मतुंगदा लांगलेन एग्जाम दो माइ पालखी। महाकी माइ पाकपगी पाउना रेडियो टीवीदा कोइचाइ साइकी। महाकी होना जमन कमदौना माइ पाखिबा ममाना कमदौना लेखिदबा पेंदबा अवाबा कया मयामदा इंस्पिरेशन यामना ओइकी। लेबाक सिनबा थुंगना लांगलेनगी पाउसे यूट्यूब की खुथांगदा सोशल नेटवर्किंग की मतेंगना चिंबा कया कयाना मिपुंग खुदिमकता खंगनकी। लांगलेंगी खुलगी मी मयामसु पाउदु तारबा मतुंगदा महै नुंगाइरक्तबा निंगमक्तबा वारी सानै। थोंबा मपा मचादी कलकपा फाउरमी। मयाम खनरगा खुलदा अमुक्तंग ओकपगी प्रोग्राम अमदी पांगथोकनिंगी। मखोइगी केरोय लेकाइगी मचानी मसुनी मचलनी मचेनी हाइना उतपदो मखोइगी सुमाइनी। अदुबु मयाम चंगदना लांजदबा ममा मचादा तौकिबा थौदोक्तुना मयामसु इटिंग फुदोक्तुना थबक तौबा ngamlamde। राकेश प्रीतम संप्रास पुन्ना कॉल कॉन्फ्रेंस तौरगा वारी सानरम। राकेशना नदाउदी आइने कैमतगा हाइरक्ते नैरगा लेरमेबा हाना हाइदोगा माइ पाक्ट्रदी इकाइजद्रो अदुगी हाइदबने। प्रीतमना अमु अइदे हानादगी खंगिदा लांगलेनसे मयामदगी समथिंग डिफरेंस मसागिदा नत्तबा समाज यावना खनबा नुपीने। अदुबुदी कइनोनीदना आइगे। राकेशना अमु यारे मिनाय नंगसु नतुना IS फाउरेना फौजलकनु करम कांदगी थबा होने हाइगे कई पोस्ट लौदोइनो IS अदुम लौदोइरा ट्रेनिंग ना करम कांदगी हौदोइनो अइनदि अदु लौवना हाइबने अदो मानादि यादे IPS ओइना लौनी थबक खरा तौगदबा लैयेन हाइ। ट्रेनिंग बुदी चे हेक यौबगा अदुम चटलनी। प्रीतम लांगलेंगी वखलदु खंगी मथोइगी मतांगदा सोइदना असुंबा थिगतकिनी हाइबा वखलदु मासु खंगी। प्रीतमना अमु अइसु एग्जाम से थूना लोहेनिंगबने थबक ससत पुनबा अइगा लांगलेंगा पुन्ना पांगथोकमिनगदबा थबक अचौबा अमा लै। राकेशना अमु करी थबकनु लेरिदुबो ओया नंगिसे लाइन क्रॉस तौसनबगदि नत्तेको यारे वाथी nganगनु। प्रीतम तपना अमु हाइरई अइना ngasi लो तमदुना अफावबा प्रोसिक्यूटर अमा ओइनबा होटनरिबसे पुमनमक मथोइगिने। संप्रासका राकेशका तुमिना लै। राकेशना ngahak लेरगा प्रीतम नंगना निंगलिदो थुंगबो ओइरो मथोइगी थवाइना शांति लेना लाइरमलेंदा लेनबगिदमक नखोय अनि चंगदना असेंगबा लंगला लंगिन पुथोक्तुना मरा लेबा मिसक्तो दंडी पीबो ओइको भाई। संप्रासना अमु फरे अदुदि अखोइसु थमलगे प्रीतम नंग एग्जाम कुइद्रबने फजना प्रिपरेशन तौरो बाय फाइनल इयर्स ने कन्न होनरो नोइसु नोइगी अपाम्बा अनिंगबदो थुंगनबा कन्न होनरो नोइ लोइना माइ पाको ओइको गुड लक। राकेशना अमु
ꯍꯣ ꯑꯩꯗꯤ ꯃꯊꯪ ꯆꯍꯤꯗ ꯗꯣꯡ ꯗꯣꯡ ꯇꯧꯔꯅꯤ ꯊꯝꯃꯣ ꯊꯝꯃꯣ ꯂꯥꯡꯂꯦꯟ ꯑꯇꯝꯅꯅ ꯃꯊꯣꯏꯒꯤ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯄꯣꯁꯇꯣ ꯈꯜꯂꯒ ꯃꯇꯝ ꯈꯔꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯃꯤ ꯑꯍꯥꯟꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯗ ꯂꯥꯛꯄꯒ SI ꯑꯃꯗꯤ ꯀꯣꯟꯁꯇꯦꯕꯜꯁꯤꯡꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯝ ꯂꯥꯡꯂꯦꯟꯅ ꯃꯣꯔꯅꯤꯡ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯃ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯆꯪꯍꯟꯕꯤꯔꯛꯑꯣ SI ꯑꯃꯅ ꯐꯅꯤ ꯃꯦꯗꯥꯝ ꯂꯥꯡꯂꯦꯟꯒꯤ ꯔꯨꯝꯗ ꯑꯣꯐꯤꯁꯔ ꯑꯅꯤ ꯆꯪꯂꯛꯇꯨꯅ ꯁꯂꯥꯝ ꯀꯣꯠꯂꯤ ꯃꯦꯝ ꯐꯝꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯃꯦꯝ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯀꯩꯅꯣꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯒꯤ ꯑꯣꯏꯅ ꯀꯦꯁ ꯐꯥꯏꯜꯁꯤꯡ ꯍꯧꯖꯤꯛ ꯊꯣꯛꯄ ꯅꯠꯇꯕ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯖꯨꯂꯥꯏꯗ ꯊꯣꯛꯈꯤꯕ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯀꯦꯁꯁꯤꯡ ꯈꯔ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒꯨꯝꯕ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯕ ꯀꯦꯁꯁꯤꯡ ꯍꯥꯟꯅ ꯄꯥꯏꯕ ꯄꯥꯝꯖꯩ ꯑꯗꯣ ꯑꯩ ꯌꯦꯡꯕ ꯄꯥꯝꯃꯤ ꯑꯣꯐꯤꯁꯔ ꯅꯪꯅ ꯅꯤꯡꯁꯤꯡꯕꯤꯕ ꯂꯩꯔꯗꯤ ꯃꯗꯨ ꯑꯃꯠꯇ ꯍꯥꯟꯅ ꯁꯤꯟꯅꯕꯤꯌꯨ ꯃꯦꯝ ꯑꯗꯨ ꯈꯤꯇꯪꯗꯤ ꯀꯨꯏꯔꯕꯅꯤ ꯑꯃꯨꯛꯇꯪ ꯅꯤꯡꯊꯤꯅ ꯆꯦꯛ ꯇꯧꯖꯔꯛꯈꯤꯒꯦ ꯃꯗꯨ ꯂꯩꯈꯤꯕꯅꯤ ꯌꯥꯝ ꯁꯦꯡꯅ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯆꯗ꯭ꯔꯦ ꯌꯥꯅꯤ ꯑꯩ ꯉꯥꯏꯖꯒꯦ ꯃꯌꯥꯝꯅ ꯐꯥꯏꯜꯗꯣ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯑꯣꯐꯤꯁꯔ ꯀꯣꯟꯁꯇꯦꯕꯜ ꯆꯪꯗꯨꯅ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯖꯨꯂꯥꯏ ꯊꯥꯒꯤ ꯀꯦꯁꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯒꯤ ꯔꯨꯝꯗ ꯆꯪꯂꯛꯑꯝꯃꯤ ꯑꯣꯐꯤꯁꯔꯅ ꯃꯦꯝ ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯌꯥꯅꯤ ꯆꯪꯕꯤꯔꯛꯑꯣ ꯐꯥꯏꯜꯁꯤꯡꯗꯨ ꯐꯪꯕꯤꯔꯕ꯭ꯔꯥ ꯑꯍꯣꯏ ꯃꯦꯗꯥꯝ ꯐꯪꯖꯔꯦ 2014ꯒꯤ ꯖꯨꯂꯥꯏ ꯊꯥꯗ ꯃꯔꯨꯑꯣꯏꯕ ꯀꯦꯁ ꯍꯥꯏꯔꯒꯗꯤ ꯃꯊꯣꯏ ꯀꯧꯕꯤ ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔꯤ ꯑꯃ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯔꯝꯕꯒꯤ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯈꯤ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯟ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯗꯦ ꯑꯗꯨꯒ ꯑꯇꯩ ꯀꯦꯁꯁꯤꯡꯗꯤ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯕ ꯄꯨꯟꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯇꯕ ꯑꯗꯨꯒ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩ ꯑꯗꯨꯒ ꯑꯥꯏ ꯋꯤꯠꯅꯦꯁ ꯐꯪꯗꯕ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯈꯔ ꯂꯩ ꯃꯦꯝ ꯑꯗꯨꯒ ꯑꯁꯤꯕ ꯅꯨꯄꯤꯗꯨꯗꯤ ꯍꯥꯏꯕꯗꯤ ꯃꯊꯣꯏꯒꯤꯗꯣ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯧꯈ꯭ꯔꯒ ꯗꯤꯁꯄꯣꯁ ꯇꯧꯈ꯭ꯔꯦ ꯐꯔꯦ ꯃꯊꯣꯏꯒꯤ ꯀꯦꯁꯇꯣ ꯑꯗꯨ ꯍꯥꯟꯅ ꯄꯥꯏꯕ ꯄꯥꯝꯃꯤ ꯃꯦꯝ ꯃꯍꯥꯛꯅ ꯁꯦꯠꯂꯝꯕ ꯐꯤꯖꯣꯜ ꯑꯗꯨꯒ ꯐꯣꯇꯣꯒ ꯁꯤꯗ ꯂꯩꯖꯔꯦ ꯑꯁꯨꯛ ꯀꯨꯏꯔꯕ ꯀꯦꯁꯁꯤ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯒ ꯉꯁꯤ ꯐꯥꯎꯕ ꯂꯪꯂꯥ ꯂꯪꯖꯟ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯑꯁꯣꯏꯕ ꯅꯠꯇ꯭ꯔꯣ ꯑꯣꯐꯤꯁꯔ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯒꯤ ꯃꯊꯧꯗꯤ ꯑꯁꯤꯕꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯔꯝꯒꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅ ꯃꯈꯣꯏꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯔꯤꯕꯗꯨ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯆꯤꯠꯊꯔꯤꯕꯒꯦ ꯌꯦꯡꯂꯒ ꯀ꯭ꯔꯤꯃꯤꯅꯦꯜꯗꯨ ꯗꯟꯗꯤ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯀꯦꯁ ꯐꯥꯏꯜꯗꯣ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯑꯣ ꯃꯦꯝ ꯁꯤꯗ ꯂꯩꯖꯔꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯕꯒꯤ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯕ ꯀꯦꯁ ꯑꯁꯦ ꯑꯩꯅ ꯄꯥꯏꯔꯒ ꯂꯣꯏꯁꯤꯟꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯁꯤꯕ ꯑꯁꯤꯅ ꯂꯩꯔꯝꯕꯒꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯔꯤꯄꯣꯔꯠ ꯀꯥꯏ ꯂꯩ ꯃꯦꯝ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯄꯣꯁꯃꯣꯔꯇꯦꯝꯒꯤꯗꯤ ꯁꯤꯗ ꯂꯩꯖꯔꯦ ꯃꯦꯝ ꯆꯤꯡꯅꯕ ꯐꯥꯎꯕ ꯃꯤꯒꯗꯤ ꯂꯩꯈꯤꯕ꯭ꯔꯣ ꯃꯦꯝ ꯑꯗꯨꯒꯨꯝꯕꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯀꯅꯥꯅ ꯍꯥꯟꯅ ꯊꯦꯡꯅꯔꯛꯀꯦ ꯋꯥꯀꯤꯡ ꯆꯠꯂꯝꯕ ꯃꯤꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯌꯨꯝꯒꯤ ꯃꯤꯗ ꯄꯥꯎ ꯄꯤꯔꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯤ ꯑꯁꯤꯕ ꯊꯦꯡꯅꯕ ꯃꯐꯝꯗꯒꯤ ꯑꯁꯤꯕ ꯃꯁꯥꯗꯒꯤ ꯀꯩꯀꯩ ꯄꯣꯠ ꯐꯪꯈꯤꯒꯦ ꯃꯣꯕꯥꯏꯜꯅꯆꯤꯡꯕ ꯂꯩꯀꯥꯏ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯨꯝꯕꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏ ꯃꯣꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯑꯁꯤꯕ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯅꯣꯏ ꯆꯠꯂꯒ ꯊꯤꯔꯨꯗ꯭ꯔꯣ ꯄꯥꯎ ꯄꯤꯔꯛꯂꯤꯕ ꯃꯤꯗꯨꯅ ꯀꯝꯗꯧꯏ ꯀꯃꯥꯏꯅ ꯇꯧꯏ ꯃꯣꯕꯥꯏꯜ ꯍꯥꯟꯅ ꯄꯥꯏꯕ꯭ꯔꯥ ꯄꯥꯏꯗꯕ꯭ꯔꯥ ꯃꯥꯅ ꯍꯥꯠꯂꯒ ꯂꯪꯊꯣꯛꯑꯝꯕ꯭ꯔꯥ ꯅꯣꯏ ꯀꯨꯞꯅ ꯊꯤꯗꯕ꯭ꯔꯥ ꯃꯦꯗꯥꯝ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯗꯦ ꯂꯩꯀꯥꯏꯒꯤ ꯍꯦꯛ ꯃꯈꯨꯔꯥꯁꯤꯡꯅꯦ ꯅꯨꯄꯥꯗꯣ ꯍꯥꯟꯅ ꯃꯁꯥꯒꯤ ꯃꯣꯕꯥꯏꯜꯅꯆꯤꯡꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯃꯤꯅꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅꯦ ꯀꯣꯔꯠꯇ ꯄꯤꯌꯣꯟ ꯑꯣꯏꯅ ꯂꯩꯕꯅꯦ ꯐꯔꯦ ꯑꯇꯩ ꯀꯔꯤ ꯃꯦꯝ ꯅꯨꯄꯤꯗꯣ ꯃꯍꯥꯛꯀꯤ ꯍꯦꯛ ꯊꯣꯡꯒꯥꯜꯗ ꯁꯤꯗꯨꯅ ꯇꯥꯔꯝꯕ ꯑꯣꯏꯔꯕꯁꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯥꯠꯂꯒ ꯄꯣꯔꯛꯄ ꯃꯥꯜꯂꯤ ꯃꯌꯨꯝꯗꯁꯨ ꯍꯥꯠꯄ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯏꯃꯨꯡꯅꯗꯤ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡꯗꯨ ꯄꯨꯡ 10:30 ꯐꯥꯎꯕ ꯌꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩ ꯍꯥꯏꯕ ꯃꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗ ꯆꯞ ꯆꯥꯅ ꯍꯥꯏꯔꯤ ꯅꯣꯏꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ ꯃꯦꯝ ꯑꯁꯤꯕꯗꯣ ꯉꯛꯇ ꯊꯥꯡꯒꯨꯝꯕꯅ ꯂꯦꯜꯂꯒ ꯍꯥꯠꯂꯝꯕꯅꯤ ꯑꯁꯤꯕ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯏ ꯌꯥꯝꯅ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯀꯥꯗꯁꯨ
ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯂꯥꯡꯂꯦꯟꯅ ꯒꯨꯗ ꯑꯦꯅꯤ ꯑꯦꯁꯣꯜꯠ ꯅꯨꯃꯤꯠꯇꯨ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯗ ꯑꯦꯁꯣꯜꯠ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯕꯨ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯊꯥ 1.5ꯒꯤ ꯀꯟꯁꯤꯞ ꯑꯣꯏꯔꯦ꯫ ꯋꯥꯠ? ꯑꯣꯀꯦ, ꯑꯦꯅꯤ ꯁꯁꯄꯦꯛ DNA ꯍꯥꯏꯕꯗꯤ ꯁꯝ ꯐꯨꯗ ꯁ꯭ꯇꯦꯞ? ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦ, ꯍꯥꯏꯕꯗꯤ ꯃꯐꯝꯗꯨ ꯂꯣꯏꯅ ꯐ꯭ꯂꯣꯔ ꯇꯧꯁꯤꯟꯕ ꯃꯔꯝꯅ ꯑꯗꯨꯒꯨꯝꯕꯗꯣ ꯊꯤꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯅꯤꯃꯥ ꯍꯥꯏꯕꯗꯤ ꯇꯣꯔꯆꯔ ꯁ꯭ꯇ꯭ꯔꯦꯡꯒꯨꯂꯦꯁꯟ? ꯅꯣ ꯃꯦꯝ, ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯒꯨꯗ, ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯑꯁꯤꯕ ꯐꯪꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯐꯥꯎꯕꯗ ꯃꯣꯕꯥꯏꯜ ꯀꯌꯥꯒꯤ ꯑꯦꯛꯇꯤꯚ ꯂꯣꯀꯦꯁꯟ ꯂꯩꯕꯒꯦ? ꯁꯣꯔꯤ ꯃꯦꯝ, ꯑꯩꯈꯣꯏ ꯑꯦꯛꯇꯤꯚ ꯑꯣꯏꯕꯗꯤ ꯌꯦꯡꯖꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯣꯐꯤꯁꯔ? ꯋꯥꯏ? ꯃꯗꯣ ꯌꯦꯡꯒꯗꯕꯅꯦ꯫ ꯁꯣ ꯄ꯭ꯂꯤꯖ, ꯑꯁꯤꯕꯅ ꯁꯤꯔꯤꯕꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯤꯡꯒꯤ ꯄꯨꯡ 11ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯅꯛꯄꯗ ꯂꯩꯕ ꯅꯨꯃꯤꯠꯇꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯂꯣꯀꯦꯁꯟ ꯄꯨꯝꯕ ꯌꯦꯡꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜ ꯄ꯭ꯔꯣꯚꯥꯏꯗꯔꯁꯤꯡꯗ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯡꯒꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯄꯤꯌꯨ ꯍꯥꯏꯌꯨ꯫ ꯃꯗꯣ ꯄꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯝꯕꯔꯁꯤꯡꯗꯣ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯀꯣꯜ ꯃꯦꯠꯆ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯨꯞꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯑꯣꯔꯗꯔꯅꯤ꯫ ꯉꯁꯤꯒꯤ ꯄꯨꯡ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩ ꯔꯤꯄꯣꯔꯠꯁꯤꯡꯗꯨ ꯄꯥꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯁꯦꯅꯤꯌꯔ ꯑꯅꯤꯗꯨ ꯀꯥꯗꯒꯤ ꯊꯣꯛꯂꯛꯑꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯁ ꯅꯩꯗꯣꯔꯦꯍꯦ, ꯇꯜꯂꯦꯍꯦ ꯑꯁꯦꯡꯕ꯫ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯃꯌꯥꯝꯗꯣ ꯑꯃꯒ ꯑꯃꯒ ꯃꯦꯆꯤꯡ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯌꯦꯡꯗꯣꯏꯅꯣ? ꯑꯉꯥꯡ ꯁꯣꯏꯅꯥꯎ ꯑꯃꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯦꯅ ꯂꯥꯛꯄ ꯍꯧꯕꯗ ꯉꯥꯏꯔꯤ, ꯂꯥꯛꯅꯕ ꯍꯧꯔꯦꯅꯦ꯫ ꯑꯗꯨꯛ ꯌꯥꯝꯕ ꯃꯌꯥꯝꯗꯨꯕꯨ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ? ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯒ ꯉꯝꯗꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕ, ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯈ꯭ꯔꯕ ꯀꯦꯁꯇꯨꯕꯨ ꯃꯥꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯁꯤꯗ ꯊꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯤꯕꯨ? ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯀꯦꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ, ꯀꯌా ꯑꯃꯁꯨ ꯑꯆꯨꯝꯕ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯀꯦꯁ ꯍꯥꯏꯔꯒꯗꯤ ꯁꯤꯃꯈꯛꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯩꯈꯣꯏ ꯐꯥꯎ ꯉꯝꯗ꯭ꯔꯒ ꯉꯔꯥꯡꯒꯤ ꯆꯣꯏꯍꯥ ꯃꯥꯅ ꯀꯃꯥꯏꯅ ꯉꯝꯗꯣꯏꯅꯣ? ꯂꯨꯗꯧꯔꯤ ꯇꯧꯔꯤꯁꯦ꯫ ꯑꯩꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯅꯤ, ꯐꯪꯗꯗꯅ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯀꯦꯁꯅꯤ꯫ ꯀꯣꯛ ꯀ꯭ꯂꯣꯖ ꯇꯧꯕ ꯌꯥꯔꯦ꯫ ꯒꯦꯞꯁꯦ ꯌꯥꯝ ꯁꯥꯡꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ, ꯆꯍꯤ 5ꯅꯤ꯫ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯏꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯅꯤꯅ ꯑꯣꯔꯗꯔ ꯏꯟꯕ ꯇꯥꯕꯅꯤ꯫ ꯐꯔꯦ, ꯆꯠꯁꯤ ꯍꯪꯉꯨꯔꯁꯤ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯑꯣꯐꯤꯁꯥꯔ ꯑꯅꯤꯗꯨ ꯋꯥꯅ ꯊꯤꯔꯒ ꯀꯣꯜ ꯗꯤꯇꯦꯜꯁ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯑꯝꯃꯤ꯫ ꯑꯣꯐꯤꯁꯥꯔꯅ, ꯃꯦꯝ, ꯀꯣꯜ ꯗꯤꯇꯦꯜꯁꯤꯡꯗꯣ ꯁꯤꯗ ꯂꯩꯖꯔꯦ꯫ ꯄꯨꯟꯅ ꯅꯨꯃꯤꯠꯇꯨꯗ ꯑꯁꯤꯕꯅ ꯂꯩꯔꯤꯕ ꯂꯣꯀꯦꯁꯟꯒ ꯅꯛꯅꯕ ꯃꯐꯝꯁꯤꯡꯗ 1600ꯃꯨꯛ ꯑꯦꯛꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩ꯫ ꯊꯦꯡꯛꯁ, ꯕꯣꯊ ꯑꯣꯐ ꯌꯨ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯐꯤꯁꯥꯔ, ꯉꯁꯤꯒꯤꯗꯤ ꯔꯦꯁꯠ ꯇꯧꯔꯁꯤ꯫ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯑꯣꯐꯤꯁ ꯑꯋꯥꯔꯗꯒꯤꯅ ꯁ꯭ꯇꯥꯐ ꯄꯨꯝꯅꯃꯛ ꯗꯤꯇꯦꯜꯁꯤꯡꯁꯦ ꯃꯦꯆꯤꯡ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯊꯤꯃꯤꯟꯅꯁꯤ꯫ ꯑꯩ ꯏꯁꯥꯁꯨ ꯌꯥꯎꯒꯅꯤ꯫ ꯑꯗꯨꯒ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯌꯥꯎꯕ ꯌꯥꯏ꯫ ꯃꯌꯥꯝ ꯍꯌꯦꯡꯗꯤ ꯔꯦꯗꯤꯗ ꯑꯣꯏꯔꯒ ꯂꯥꯛꯄꯤꯌꯨ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯔꯦ, ꯑꯩ ꯍꯜꯂꯝꯂꯒꯦ꯫ ꯂꯥꯡꯂꯦꯟ ꯃꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯄꯦꯆꯥ ꯄꯨꯂꯤꯁ ꯂꯥꯛꯄꯗꯨ ꯎꯕꯗ ꯄꯥꯈꯠꯅ, ꯃꯣꯏ ꯕꯕꯥ, ꯀꯔꯤꯒꯤꯅꯣ ꯄꯨꯂꯤꯁ ꯂꯥꯛꯏꯁꯤꯕꯣ? ꯏꯉꯣꯆꯥꯁꯨ ꯁ꯭ꯄꯦꯛꯇꯨ ꯎꯞꯁꯤꯜꯂꯒ ꯌꯦꯡꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯎꯞꯂꯤꯕ ꯇꯨꯕꯤꯗꯨ ꯂꯧꯊꯣꯛꯑꯒ ꯄꯦꯆꯥ ꯑꯃꯗꯤ ꯏꯉꯣꯆꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯝꯃꯤ꯫ ꯏꯃꯥ, ꯕꯕꯥ, ꯑꯩ ꯅꯆꯥ ꯂꯥꯡꯂꯦꯟꯅꯦ꯫ ꯄꯦꯆꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯂꯥꯡꯂꯦꯟꯕꯨ ꯆꯦꯠꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯕꯦꯝꯃ, ꯂꯥꯡꯂꯦꯟ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯃꯥ ꯂꯩꯇꯕ ꯍꯥꯛꯇꯛꯇꯒꯤ ꯅꯪꯒꯤ ꯅꯋꯥ ꯅꯄꯥꯎ ꯑꯃꯠꯇꯁꯨ ꯇꯥꯍꯜꯂꯛꯇꯦ꯫ ꯀꯔꯤꯒꯤꯅꯣ? ꯅꯪꯁꯨ ꯅꯪꯒꯤ ꯃꯔꯨꯞ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯗ ꯆꯪꯅꯤꯡꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥ, ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯎꯠꯂꯔꯣꯏ ꯈꯜꯂꯒ ꯑꯩ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯗꯕꯅꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯏꯃꯥ ꯍꯣꯏ ꯀꯅꯥꯕꯨꯁꯨ ꯀꯥꯎꯕ ꯂꯩꯇꯤꯌꯦ꯫ ꯏꯉꯣꯆꯥꯅ ꯑꯃꯨꯛ, ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯩꯈꯣꯏꯁꯨ ꯇꯥꯔꯦ꯫ ꯏꯆꯥꯗꯤ ꯍꯣꯠꯅꯕ ꯀꯟꯕꯤꯅꯤ, ꯂꯥꯟꯗꯕꯤꯅꯤ, ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯝ ꯑꯣꯏꯒꯅꯤ꯫ ꯅꯪꯒꯤ ꯄꯥꯎ ꯇꯥꯕꯗ ꯕꯕꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯆꯥ ꯃꯊꯣꯏ ꯂꯩꯇ꯭ꯔꯕꯁꯨ ꯏꯆꯥꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯔꯛꯄ, ꯏꯄꯥ ꯌꯥꯝꯅ ꯄꯦꯜꯂꯦ, ꯏꯄꯥ ꯄꯦꯜꯂꯦ꯫
ꯑꯁꯤ ꯍꯥꯏꯔꯒ ꯁ꯭ꯄꯦꯛꯇꯨ ꯂꯧꯊꯣꯛꯑꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯏꯃꯥ, ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯃꯊꯣꯏꯒꯤ ꯀꯦꯁꯇꯣ ꯑꯩꯅ ꯅꯧꯅ ꯄꯥꯏꯔꯤ꯫ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯂꯧꯕ ꯑꯩ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯋꯥꯍꯪ ꯄꯥꯍꯪ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯁꯛ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯎꯠꯄꯤꯔꯛꯇꯅꯕ ꯑꯩ ꯃꯥꯡꯖꯧꯅꯅ ꯍꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯏꯃꯥ꯫ ꯅꯠꯇꯦ, ꯆꯥꯛ ꯆꯥꯔꯒ ꯇꯞꯅ ꯍꯜꯂꯣ, ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ꯫ ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯈꯔ ꯊꯨꯔꯦ, ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯁꯨ ꯂꯩꯔꯤ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯀꯔꯤꯒꯤ? ꯏꯃꯥꯅ ꯊꯣꯡꯕ ꯆꯥꯕ ꯍꯪꯒꯣꯏꯔꯕ꯭ꯔꯣ ꯅꯪꯕꯣ? ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯏꯃꯥ, ꯑꯩ ꯈꯤꯇꯪ ꯏꯉꯣꯆꯥꯅ ꯑꯃꯨꯛ ꯃꯃꯥ, ꯗ꯭ꯌꯨꯇꯤꯅ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯩꯗꯧꯔꯒꯦ? ꯅꯣꯡꯃ ꯂꯥꯛꯆꯔꯅꯤ꯫ ꯕꯦꯝꯃ, ꯆꯣ, ꯅꯪꯒꯤ ꯊꯕꯛ ꯍꯥꯏꯗꯣ ꯆꯠꯆꯔꯨꯔꯣ꯫ ꯍꯣꯏ ꯏꯃꯥ, ꯕꯕꯥ, ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯂꯥꯡꯂꯦꯟ ꯃꯊꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯑꯒ ꯃꯥ ꯂꯝꯕꯤꯗ ꯁ꯭ꯀꯣꯔꯠ ꯌꯥꯎꯗꯅ ꯃꯊꯟꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯒꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯍꯜꯂꯣ ꯒꯨ, ꯅꯪ ꯂꯥꯛꯑꯕ꯭ꯔꯣ? ꯑꯩ ꯌꯧꯔꯛꯇꯣꯔꯦ꯫ ꯑꯩꯗꯤ ꯌꯧꯔꯦ, ꯅꯪ ꯑꯗꯨꯝ ꯌꯥꯅꯤ ꯌꯧꯁꯜꯂꯛꯑꯣ꯫ ꯑꯁꯨꯝꯅ ꯒꯨ ꯂꯥꯡꯂꯦꯟꯕꯨ ꯒꯥꯔꯗꯦꯟ ꯑꯃꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯨ ꯂꯥꯞꯇꯛꯅ ꯂꯥꯡꯂꯦꯟꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯖꯩ꯫ ꯂꯥꯡꯂꯦꯟ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯒ ꯀꯌꯥꯝ ꯀꯨꯏꯔꯦ? ꯃꯤꯅꯤꯠ 10ꯃꯨꯛ ꯐꯥꯔꯦ꯫ ꯑꯣ, ꯑꯩ ꯈꯔ ꯂꯦꯠ ꯑꯣꯏꯈ꯭ꯔꯦ, ꯗ꯭ꯌꯨꯇꯤꯅ ꯌꯥꯗꯗꯅ ꯉꯁꯤ ꯑꯍꯥꯟꯕ ꯖꯣꯏꯟ ꯇꯧꯕꯅꯤ, ꯑꯗꯨꯒꯤꯅꯤ, ꯁꯥꯎꯅꯨꯀꯣ꯫ ꯏꯠꯁ ꯑꯣꯀꯦ, ꯑꯗꯣ ꯌꯥꯝꯅ ꯄꯛꯆꯩꯌꯦ꯫ ꯀꯩꯕꯨꯅꯣ? ꯌꯨꯅꯤꯐꯣꯔꯝꯗꯣ꯫ ꯊꯦꯡꯛꯁ, ꯑꯗꯣ ꯀꯩꯅꯣ ꯅꯪꯅ ꯋꯥ ꯑꯃ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ, ꯍꯥꯏꯔꯛꯑꯣ꯫ ꯒꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯍꯥꯏꯔꯛꯑꯣ, ꯀꯩꯗꯧꯔꯒꯦ? ꯒꯨ ꯇꯞꯅ ꯂꯦꯞꯈꯠꯂꯒ ꯃꯃꯥꯏꯗꯣ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯂꯥꯡꯂꯦꯟ, ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯁꯦꯡꯅ ꯅꯪꯒꯤ ꯈꯟꯖꯗꯨꯅ ꯍꯥꯏꯖꯕꯅꯤ꯫ ꯅꯪ ꯑꯩꯕꯨ ꯂꯥꯟꯅꯁꯨ ꯂꯧꯕꯤꯒꯅꯨ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯑꯍꯥꯟꯕ ꯁ꯭ꯀꯨꯜꯗ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯏ꯫ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯐꯝꯗ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯕꯁꯤꯗꯗꯤ ꯑꯩ ꯅꯐꯝꯗ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯩꯒꯤ ꯋꯥꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯩ ꯂꯩꯕꯒꯦ? ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯉꯥꯏꯔꯤ꯫ ꯂꯥꯡꯂꯦꯟ ꯇꯞꯅ ꯒꯨ, ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ, ꯑꯩꯗꯤ ꯅꯪꯕꯨ ꯏꯃꯥꯟꯅꯕ ꯑꯃꯒꯨꯝꯅ ꯈꯜꯂꯤ, ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯑꯃꯠꯇ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯍꯦꯟꯕ ꯍꯦꯟꯖꯤꯟꯕ ꯑꯦꯇꯤꯇ꯭ꯌꯨꯠꯁꯨ ꯎꯠꯈꯤꯗꯕ꯭ꯔꯥ ꯈꯜꯂꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯐ꯭ꯔꯦꯡ ꯑꯣꯏꯕꯗꯨꯗꯤ ꯖꯁ ꯑꯩꯒꯤ ꯅꯨꯄꯥꯒꯨꯝꯅ ꯂꯩꯕ ꯕꯤꯍꯦꯕꯁꯤꯅꯅꯤ꯫ ꯑꯩ ꯑꯔꯥꯟꯕ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯁꯣꯔꯤ ꯒꯨ꯫ ꯒꯨ ꯇꯞꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯑꯩ ꯈꯪꯉꯦ ꯂꯥꯡꯂꯦꯟ, ꯅꯪ ꯅꯨꯄꯥꯒꯨꯝ ꯇꯧꯋꯦ ꯍꯥꯏꯕ꯫ ꯅꯪꯒꯤ ꯃꯥꯟꯅꯗꯕ ꯑꯦꯇꯤꯇ꯭ꯌꯨꯠꯇꯨꯗꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥꯎꯖꯈꯤꯕꯁꯨ꯫ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯍꯥꯏ ꯑꯦꯛꯁꯄꯦꯛ ꯇꯧꯕꯒꯤ ꯃꯔꯝꯁꯨ ꯅꯪꯅ ꯅꯨꯄꯥꯒꯨꯝ ꯂꯩꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯅꯥꯒꯤꯁꯨ ꯃꯃꯤ ꯇꯥꯔꯝꯂꯣꯏ ꯈꯟꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯝꯂꯦ꯫ ꯑꯩ ꯃꯪꯂꯥꯟ ꯑꯃꯗ ꯂꯩꯔꯨꯔꯦ꯫ ꯑꯩ ꯏꯁꯥꯅ ꯀꯅꯥꯅꯣ ꯀꯥꯎꯖꯔꯨꯔꯦ꯫ ꯅꯪꯅ ꯃꯇꯤꯛ ꯆꯥꯔꯕꯤ, ꯁꯛꯅꯥꯏꯔꯕꯤ, ꯂꯩꯕꯥꯛꯀꯤ ꯊꯧ ꯄꯨꯔꯤꯕꯤ ꯑꯃ, ꯑꯗꯨꯒ ꯑꯩꯅ ꯏꯆꯝ ꯆꯝꯕ ꯁ꯭ꯇꯨꯗꯦꯟꯠ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯑꯩ ꯍꯧꯖꯤꯛ ꯃꯥꯁꯇꯔ ꯇꯧꯔꯤ꯫ ꯑꯩꯁꯦ ꯑꯣꯏꯖꯕ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯀꯥꯎꯔꯨꯔꯦ ꯂꯥꯡꯂꯦꯟ꯫ ꯒꯨ, ꯅꯪ ꯑꯗꯨꯃꯥꯏꯅ ꯅꯁꯥꯗ ꯗꯥꯎꯟ ꯇꯧꯒꯅꯨ꯫ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯕꯗ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ, ꯃꯐꯝ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯊꯃꯣꯏꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯃꯤ ꯇꯥꯏ꯫ ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯇꯝ ꯈꯛꯇꯅ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛ ꯃꯒꯨꯟ ꯂꯦꯞꯄ ꯌꯥꯗꯦ꯫ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯕꯗꯤ ꯅꯪ ꯅꯠꯇꯦ, ꯑꯩꯅꯤ꯫ ꯅꯪ ꯂꯥꯟꯗꯦ꯫ ꯂꯥꯜꯂꯤꯕꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯤ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯊꯃꯣꯏꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯃꯤ ꯃꯌꯦꯛ ꯂꯥꯅ ꯇꯥꯈꯤꯕ ꯃꯔꯝꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯅꯤ, ꯀꯣꯛꯀꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ꯫
ꯃꯃꯤꯁꯦ ꯃꯨꯠꯇꯅ ꯑꯗꯨꯝ ꯂꯩꯔꯅꯤ꯫ ꯒꯨ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯅꯪꯒꯤ ꯅꯤꯡꯕ ꯀꯥꯏꯍꯜꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫